Leingakna Wari Sannasi Haiba Cocomi Yadre November 12 da Sintha leptuna lekai da wakat mifam sathabiyu athauba Sangai Festival boycott toribasigi matangda Manipur Leingakna Wari Sannasi haiduna ngarang numidang Chief Secretary na aiba serol ama tharaktuna khangalakhiba adu Cocomi yakidre Nungthin Paumisinga unabada Cocomi gi convener Khuraizam athobana haiki November 12 asida Sintha leptuna lekai da wakat mifam paksana phambiyu Sahi ani makai masagi maramda refugee amagumda lairiba miyam asibu thoksadana miyamge apamagi mayokta PR administration na Sangai Festival paktoknaba thorang torakpa asi yaningde festival asi miyamga samnaroi saruk yaroi habgi wafam numit asida punna utminase Leingakna Wari sananaba zerol tharakpagi matangda mahakna haiki zerol aduda agenda amata yaude madugi sumathakta Cocomi haibasi set asigi matik mayai leiraba civil society organization mayamna pullaga sembani na hana mangzongna pau pinaraga tathok tasin taunagadaba adu matam tena pirakpana ekoi meeting da saruk yaroi haina khangankre mahakna haiki Sangai Festival lisingani kun manga asi miyamgi oide government na singe yauna silakpa mali miyamgi oina di ekoi gi phomphom thokpa sing phangdriba ekoi gi kai khumnaba mangliba amasung ekoi gi chawthok saningai oiba fida adu hanjin hanbana Sangai Festival pangtokpagi hena maru oi Miyamgi oiramba taragadi boycott laukthoknariba pendraba mayamgi kholaw launaraklibasing asi leiramloi miyamna apamba hainingba amata poktriba se Sangai Festival pamde ekhogi punsiron mahoksagi da hanjilhalu haibaduda mijeng changpham thoi Leingakna tawriba matau asidi namduna singani security mathang nai nangak selaga lanban amagi manungda festival asi pangthokani haina khanba mali masidi Sangai Festival gi dabakta budget ta haplam liba senpham adu sayen ngayen haunaba wakhalonda mijeng thamba mali mahakna makhata na haiki Sangai Festival pangthorakhibagi maruoiba maramdi state asigi tourism chawkhat hanamadi asigumba state asida miyamna saruk yaw haiba yadragadi kamdona tourism chawkhat hanba ngamgadoribano Maramaduna Sangai Festival asi Leingakki agenda khara khaki makhada sinbani Manipur da tangdu laitaba fimam hanjilhalei Sangai Festival pangthokpa ngamlei karisu taunadre haibagi propaganda khara da yumpham oinanaba thawoina festival asi pangthoktaba yade haina pangthokpani hairoidabagi maram leite asiguma festival asida ekhoigi ichin inaw khara saruk yaba thengnei makoisu budget ta yauriba senfamsing adu lawthok hongnabagi pandamdani ekhoi pumnamak miyoi ama oibagi phangpam thokpa sing phanglibra masagi maram damda lanjena duna miyoi lising kaya awabatari manipuri ama oibagi ikai khumnaba machet ama fawba hanjinba ngamdringai gi cherak asida ekhoina kamdona tourism chawkhat hanabani haiduna festival da mai onsinuna leithokadra haibasi mayam pumnamakna khangbiyu aduga Cocomi amasu IDP singa punna chaminaraga khongjang jangsinminasi hairi Kanglon kaina lam khopsilakpa sing takhaibagi thabak hena kansilagani ZUF Jelingyarong singi ipa ipusing tambiram bangam khwaigi manungda Kanglon kaina lam khopsilakpa sing Jelingyarong United Front ZUF na takhaibagi thabak hena kansilagani haina Pranasig Information and Publicity Wing athadorakpa cherolamana hairi cherolasina makhata na hairi ngasisu ahumlak suba oina Wafong area da Kanglon kaina changsilakpa mitop sing na tharamba popi pambi sing saidangna ba saramba khangpok sang sing amani atay masak matung kaya ZUF na takhaikre ZUF na lakholakliba khongthang asi Jelingyarong ipai pusing ang thambiramba ngamkhoi gi ngakna bani haiduna cherol aduna makhata na haikibada Jelingyarong singi ngamkhoi manung da Kanglon kaina mitop sing alam khopsilakpa yaroi Jelingyarong miyam gi security amasung identity da kihanbagi thabak sing loinana yelhomi singi hakta singnaba thabak sing ZUF na tuminna yenguna leiroi lamdam asigi kanglu phurup ki khenaba thamdana yelhomi phur umna makna amata oina punsinduna Kanglon kaina lam khopsilakpa singdagi aikhoigi pai pusingna thambiramba lamsing asikana bahona minasi haina appeal taroduna ZUF ki cherol aduna hai oirakliba phibam asi laksin bangambagi pankhai manungda leiringai yelhomei singi mikup nahom sing amasung mateng pangna mathautai saidangba sing amasung Kanglon kaina khun dasilakpada singda ZUF ki maikaidagi kayarak hanna haikraba wafamni haiduna Jelingyarong ipai pusing thambira bangangkhai manungda makhl kudimaki lona yadaba thabak amata paikhatpa khudakta lepkadabani ngangkhai manungda sugi kem hangdokpa amasung chalaibasu yaroi
ꯃꯁꯤꯒꯤ ꯃꯊꯛꯇ ꯄꯣꯄꯤꯅꯆꯤꯡꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯊꯥꯕ ꯌꯥꯔꯣꯏ, ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯅꯧꯕ ꯈꯨꯜ ꯍꯦꯟꯒꯠꯄꯁꯨ ꯌꯥꯔꯣꯏ, ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯥꯖꯔꯤꯕ ꯃꯤꯌꯥꯝꯗ ꯃꯔꯝ ꯆꯥꯗꯅ ꯆꯦꯛ ꯇꯧꯕꯁꯨ ꯌꯥꯔꯣꯏ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯨꯒꯥꯏꯔꯛꯂꯕꯗꯤ ZUF ꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯤ꯫ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯒꯤ ꯆꯠꯊꯔꯤꯕ ꯊꯕꯛꯁꯤꯡ ꯔꯤꯚꯤꯌꯨ ꯇꯧꯈ꯭ꯔꯦ꯫ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯄꯔꯤꯡꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯒꯤ ꯊꯕꯛꯀꯤ ꯃꯇꯥꯡꯗ ꯒꯚꯔꯅꯔ ꯑꯖꯦ ꯀꯨꯃꯥꯔ ꯕꯂꯥꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯔꯤꯚꯤꯌꯨ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯔꯥꯖ ꯚꯕꯟꯒꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯔꯤꯚꯤꯌꯨ ꯃꯤꯐꯝ ꯑꯗꯨꯗ BROꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯔꯁꯤꯡ, ꯕꯣꯔꯗꯔ ꯔꯣꯗ ꯏꯁꯀꯤ ꯑꯦꯗꯤꯁꯅꯦꯜ DG ꯑꯃꯁꯨꯡ 25 ꯁꯨꯕ PRTFꯀꯤ ꯀꯃꯥꯟꯗꯦꯟꯠꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯒꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯊꯕꯛꯀꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯑꯣꯚꯔꯑꯣꯜ ꯄꯔꯐꯣꯔꯃꯦꯟꯁ ꯑꯃꯗꯤ ꯀꯤ ꯑꯣꯄꯔꯦꯁꯅꯦꯜ ꯏꯁꯨꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯅ ꯒꯚꯔꯅꯔꯗ ꯄꯥꯎꯗꯝꯈꯤ꯫ ꯂꯣꯏꯅꯅ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯍꯦꯟꯅ ꯈꯨꯃꯥꯡ ꯌꯥꯡꯁꯤꯟꯅꯕ ꯆꯪꯁꯤꯟꯕ ꯉꯝꯕ ꯍꯣꯠꯅꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯗꯤ ꯀꯝꯃꯨꯅꯤꯀꯦꯁꯟꯒꯤ ꯃꯇꯥꯡꯗ ꯂꯩꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯨ ꯄꯨꯊꯣꯛꯇꯨꯅ ꯈꯟꯅꯈꯤ꯫ ꯒꯚꯔꯅꯔꯅ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯂꯩꯅ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯕ ꯋꯥꯐꯝꯗ ꯊꯥꯒꯠꯄ ꯑꯃꯗꯤ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯤꯕ ꯌꯥꯕ ꯃꯇꯦꯡ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯉꯝꯈꯤ꯫ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯔꯤꯚꯤꯌꯨ ꯃꯤꯐꯝ ꯑꯗꯨꯗ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯥꯛꯇꯔ ꯄꯨꯅꯤꯠ ꯀꯨꯃꯥꯔ ꯒꯣꯌꯜ, DGP ꯔꯥꯖꯤꯕ ꯁꯤꯡ, ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯅꯨꯔꯥꯒ ꯕꯥꯖꯄꯥꯏ, ꯀꯃꯤꯁꯅꯔ ꯑꯃꯗꯤ BRO ꯑꯃꯁꯨꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯔꯁꯤꯡ, ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ꯫ ꯔꯤꯝꯁꯀ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯂꯨꯞꯀꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯍꯣꯠꯅꯔꯛꯄ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯨꯞꯀꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯂꯥꯜꯂꯣꯡ ꯌꯥꯠꯂꯤꯕ ꯔꯤꯝꯁꯀꯤ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯗꯥꯏꯔꯦꯛꯇꯔ ꯗꯣꯛꯇꯔ ꯁꯤꯡ ꯑꯃꯗꯤ ꯃꯃꯥꯡꯗ ꯂꯨꯞ ꯑꯁꯤꯅ ꯃꯃꯤꯡ ꯃꯊꯥ ꯂꯥꯎꯊꯣꯛꯈ꯭ꯔꯕꯁꯤꯡꯗ ꯑꯣꯄꯔꯦꯁꯟ ꯑꯣꯟ ꯏꯔꯤꯗꯤꯀꯦꯁꯟ ꯑꯣꯟ ꯄꯕ꯭ꯂꯤꯛ ꯑꯦꯅꯤꯃꯤ ꯀꯦꯁ CP ꯇꯥꯏꯕꯪꯉꯥꯟꯕ ꯒ꯭ꯔꯨꯞꯅ ꯊꯝꯈꯤꯕ ꯋꯥꯐꯝꯗ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯨꯞ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯔꯤꯝꯁꯀꯤ ꯑꯣꯏꯅ ꯂꯨꯞ ꯑꯁꯤꯅ ꯁꯦꯜ ꯈꯔ ꯃꯟꯇꯤꯛꯅꯔꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯗꯅ ꯔꯤꯝꯁꯀꯤ ꯀꯦꯁ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯁꯟꯗꯣꯔꯛꯂꯤꯕ ꯑꯁꯤ ꯑꯔꯥꯟꯕꯅꯤ꯫ ꯔꯤꯝꯁꯄꯨ ꯁꯦꯟꯗꯥꯟꯐꯝ ꯑꯣꯏꯅ ꯈꯜꯂꯤꯕ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ, ꯗꯥꯏꯔꯦꯛꯇꯔ, ꯁ꯭ꯇꯥꯐ ꯑꯃꯗꯤ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡ ꯑꯁꯤꯒ ꯅꯛꯅꯕ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯈꯔꯅ ꯀꯦꯁ CP ꯇꯥꯏꯕꯪꯉꯥꯟꯕ ꯒ꯭ꯔꯨꯞꯄꯨ ꯔꯤꯝꯁꯇꯒꯤ ꯁꯦꯜ ꯈꯔ ꯂꯧꯔꯒ ꯌꯥꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯊꯣꯔꯛꯂꯤꯕ ꯑꯁꯤ ꯈꯨꯗꯛꯇꯒꯤ ꯂꯦꯞꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯄꯥꯎ ꯁꯟꯗꯣꯔꯛꯄ ꯇꯥꯔꯕꯗꯤ ꯆꯦꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯤꯌꯥꯝ ꯈꯪꯅ ꯋꯥꯔꯛꯄ ꯍꯧꯒꯅꯤ꯫ ꯂꯣꯏꯅꯅ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 25ꯗ ꯄꯣꯔꯣꯝꯄꯥꯠꯇꯒꯤ ꯄꯨꯂꯤꯁꯅ ꯂꯨꯞ ꯑꯁꯤꯒꯤ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯐꯥꯈꯤꯕ ꯑꯦꯁ ꯔꯥꯃꯦꯁꯋꯔ ꯂꯨꯞ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯔꯤ꯫ ꯑꯦꯇꯦꯛ 23ꯇ ꯆꯦꯟꯅꯕ ꯃꯥꯑꯣꯏꯁꯠꯀꯤ ꯇꯣꯞ ꯀꯃꯥꯟꯗꯔ ꯑꯣꯄꯔꯦꯁꯟꯗ ꯍꯥꯠꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯁꯨꯡ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯇꯦꯛ 23 ꯆꯠꯊꯕꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯥꯑꯣꯏꯁꯠꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯀꯃꯥꯟꯗꯔ ꯃꯥꯙꯕꯤ ꯍꯤꯗꯃꯥ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯁꯤꯇꯥꯔꯥꯃ ꯔꯥꯖꯨ ꯗꯤꯁꯇ꯭ꯔꯤꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀ ꯈꯨꯠꯊꯣꯛꯅꯕꯗ ꯍꯥꯠꯈ꯭ꯔꯦ꯫ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁ, ꯆꯠꯇꯤꯁꯒꯔ ꯑꯃꯁꯨꯡ ꯇꯦꯂꯪꯒꯥꯅꯥꯒꯤ ꯂꯣꯟꯅꯕꯗ ꯂꯩꯕ ꯃꯥꯔꯦꯗꯨꯃꯣꯔꯤ ꯎꯃꯪꯗ ꯄꯨꯂꯤꯁꯀ ꯈꯨꯠꯊꯣꯛꯅꯕꯗ ꯃꯥꯑꯣꯏꯁꯠ ꯂꯨꯆꯤꯡꯕ ꯑꯗꯨ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯄꯨꯂꯤꯁ ꯍꯔꯤꯁ ꯀꯨꯃꯥꯔ ꯒꯨꯞꯇꯥꯅ ꯍꯥꯏꯈꯤ ꯑꯌꯨꯛ ꯄꯨꯡ 6 ꯇꯥꯕꯗ ꯅꯥꯀꯜ ꯑꯅꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯕꯗ ꯃꯥꯙꯕꯤ ꯍꯤꯗꯃꯥ ꯌꯥꯎꯅ ꯃꯥꯑꯣꯏꯁꯠ ꯂꯥꯜꯍꯧꯕ 6 ꯍꯥꯠꯄ ꯉꯝꯈꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯈꯥ ꯇꯥꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯃꯈꯨꯠꯇ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯙꯕꯤ ꯍꯤꯗꯃꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯀꯨꯝꯖꯥ 1934ꯗ ꯃꯩꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯁꯨꯀꯃꯥꯗ ꯄꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯄꯤꯄꯜ ꯂꯤꯕꯔꯦꯁꯟ ꯒꯣꯔꯤꯃꯥ ꯑꯥꯔꯃꯤ ꯂꯤꯡꯈꯠꯇꯨꯅ CPI ꯄꯥꯎꯏꯁꯠꯀꯤ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔ ꯑꯣꯏꯈꯤ꯫ ꯃꯤꯑꯣꯏ ꯑꯁꯤ ꯍꯤꯡꯅ ꯅꯠꯇ꯭ꯔꯒꯅ ꯁꯤꯅ ꯐꯪꯅꯕ ꯄꯥꯎ ꯄꯤꯕ ꯉꯝꯕꯗ ꯂꯨꯄꯥ ꯂꯥꯈ 50ꯒꯤ ꯃꯅꯥ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒꯤ ꯃꯔꯥꯜꯗ ꯕꯤꯁ꯭ꯋꯖꯤꯠ CBIꯅ ꯐꯥꯔꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯁꯤꯡꯗ ꯆꯠꯊꯕ ꯁꯦꯟꯖꯥ ꯊꯨꯝꯖꯥꯁꯤꯡꯒꯤ ꯊꯕꯛꯁꯤꯡ ꯊꯤꯡꯅꯅꯕ ꯄꯥꯟꯗꯝꯗ ꯁꯦꯟꯇ꯭ꯔꯦꯜ ꯕ꯭ꯌꯨꯔꯣ ꯑꯣꯐ ꯏꯟꯚꯦꯁꯇꯤꯒꯦꯁꯟ CBIꯒꯤ ꯑꯦꯟꯇꯤ ꯀꯔꯞꯁꯟ ꯕ꯭ꯔꯥꯟꯆ ACB ꯏꯝꯐꯥꯜꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯦꯀꯥꯎꯟꯇꯦꯟꯠ ꯖꯦꯅꯔꯦꯜꯗ ꯊꯕꯛ ꯇꯧꯕ ꯏꯔꯣꯝ ꯕꯤꯁ꯭ꯋꯖꯤꯠ ꯁꯤꯡ ꯀꯧꯕ ꯁꯦꯅꯤꯌꯔ ꯑꯦꯀꯥꯎꯟꯇꯦꯟꯠ ꯑꯃ ꯐꯥꯔꯦ꯫ ꯃꯣꯗꯤꯐꯥꯏꯗ ꯑꯦꯁꯤꯌꯣꯔ ꯀꯦꯔꯤꯌꯔ ꯄ꯭ꯔꯣꯄꯒꯦꯁꯟ MACPꯒꯤ ꯐꯥꯏꯜ ꯄ꯭ꯔꯣꯁꯦꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯥꯡꯒꯩꯗ ꯂꯩꯕ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ ꯂꯦꯕꯣꯔꯦꯇꯔꯤꯒꯤ ꯁ꯭ꯇꯥꯐ ꯑꯃꯗꯒꯤ ꯂꯨꯄꯥ 10,000 ꯂꯧꯈꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯕꯤꯁ꯭ꯋꯖꯤꯠ ꯐꯥꯈꯤꯕꯅꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯐꯤꯁꯁꯤꯡꯗ ꯄꯥꯛ ꯁꯟꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥꯁꯤꯡꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ CBIꯒꯤ ꯇꯤꯝ ꯑꯃꯅ ꯉꯁꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯦꯀꯥꯎꯟꯇꯦꯟꯠ ꯖꯦꯅꯔꯦꯜꯒꯤ ꯑꯣꯐꯤꯁꯇ ꯆꯠꯂꯒ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨ ꯈꯨꯗꯛꯇ ꯐꯥꯈꯤꯕꯅꯤ꯫ ꯂꯨꯄꯥ 10,000 ꯂꯧꯈꯤ ꯍꯥꯏꯔꯤꯕ ꯕꯤꯁ꯭ꯋꯖꯤꯠꯀꯤ ꯑꯣꯐꯤꯁꯀꯤ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯆꯥꯡꯁꯤꯡ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫
Manipurda leiriba Central Government ki office-singda chathariba senja thumjasing thinganabagi pandamda Manipurda su SP amana lusingba CBI ki office hanguna leirabani lotna thumna senja thumja chathaduna miyamda khudongchadaba thohalibasing asibu masak khangdoklaga logi oiba thabak laukhatnabagi-damakta mari leinaba khudingmakna pau pibiyu hairi hanadagi su hauna CBI na senja thumja amasung crime cameroongi investigation chathaduna leiri Sheikh Hasina khusinnaraknaba haijarakre Bangladesh ki Ministry of External Affairs na lebak adugi hanagi Prime Minister oirambe Sheikh Hasina khusinnaraknaba India da haijarakre New Delhi da tharakkiba cherol amada ministry na haike lebak anigi marakta extradition treaty khuyek pinakiba maramna Dhaka gi court amana sibagi cherak pinaba while pikraba Sheikh Hasina bu India na athuba matamda Bangladesh da khusinnarakpa mathautai mioiba khunai gi mathakta crime satabagi damakta court na maral haina lauktokhraba Asad Uzama Khan Kamal Busu Indiana khusinnarakadabani haiba haina Bangladesh ki Foreign Ministry na tharakkiba cherol amana phongdokhi International Crime Tribunal na sibagi cherak pinaba while lauktokhraba matungda Sheikh Hasina na haiki miyamna khanba nataba Leingak amana semba court na michang mikhai naiba moongda pikiba while adu chatnafam thokte mikhal pangthoktuna miyamgi Leingak semlaba matungda chathaba while oirabadi asumba while soidana pirakani haibagi thajaba lei hainasu Awami League lusingbi asina phongdokhi President Murmu Manipurda laklaba yai haukiba sahi lising ani kolumdai gi me ahum dagi tholakhiba Manipur gi conflict ase nomo gi hingsa gi oiba pamdaba thawdok wathoksing tamatamna hantharakle haina Chief of Army Staff General Upendra Dwivedi na phongdokre New Delhi da pangthokpa Chanakya Defense Dialogue Curtain Braisa gi thoramda Wangangaduna General Dwivedi na hai Manipurda thokliba irang asing asidi tamatamna hantharakuna ingtapagi punsi mai hingda miyamna hingba ngamlaklei haukiba September thadra Prime Minister Narendra Modi Manipurda chatuna Manipur asi leibak asigi maman yamraba ratna amani haina phongdokhiba laikre Manipurda ngasi hingsa gi oiba thawdok wathoksing tamatamna hantharakliba asi makhatana hantharaklabadi telaba matam asigi manungda leibak asigi President Draupadi Murmu Manipurda chatlaba yai haina phongdokhi Manipurda pangthokiba Siroi Lili Festival da miyam pumnamakna saruk yaduna mai pangna pangthoki asida natana Imphal da pangthokiba Dural Cup ki match singda Manipur ki DGP masing yamlaba crowd control taunaba honabada awaba oiki hainasu General Dwivedi na phongdokhi mahakna Manipurda thokiba conflict asigi matangda paladuna phongdokhibada Manipur conflict ki anganba matamda hingsa gi oiba thawdok wathoksing Manipur gi tungan famsing thokhi hingsa gi oiba thawdok wathoksing aduna maram oiduna law and order ngakleba police na mathau pangthokpada awaba kaya mayoknakiba adugi mathakta lebak miyam aduki matik nuksa thinaki matam amada Manipurda thokliba conflict asida chenaba maral leiba mioi sing phakiba adu ngasidi handagi hena mioi kya phaba ngamlei lut tawkhiba khusu khulai lising ani kulumdoi kun marida security force na supnagi tan chani recover tawba ngamkhiba adubu ngasidi tan chamri recover tawba ngamle haina phongdoki lakadawriba tunggi matam asida Manipur miyamna ingna singna laiduna tangdu laitaba punsi mahing amada hanjilakna bahonaduna awang nopokta leiriba setsingda anouba asa amadi confidence leibagi anouba latam ama hangdokpa oirasan haina mahangna awang nopokki miyamda apel tawrakli